ngarang khaktada punna mioi mari COVID-19 positive oikraba tungda ngasisu makha tana mioi ahum amagasu COVID-19 positive oiba Manipur da thengna krai ngasi Health Department ki wangang loi Dr. Khoirom Sasikumar mangang na thadorok pachero lamagi matungina ngarang numidang mioi chahum ga kunhumdoi gi test BRDL rims ta chathabada Imphal West gi mioi ahum gi test positive oire khangkhibani makhoi gi sample sing adu tha sagi kunda lokholakpani ngasi gi mioi ahum positive oi khibaga loinena hojik Manipur gi oina positive case 38 sukhre masigi manungda 35 na active case ni COVID-19 na maram oiduna India gi tongan ba state sing de leiriba Manipuri isil inaw sing Shramik special train da pusilapagi tabak leptana sathari ngasisu Hyderabad ki railway station dagi passenger chani gi yankhai ni thoi puduna lakiba train ngasi ayuk pung 3 minute yankhai mangarom taba matamda Jiribam gi railway station da thungakre masiga tharaga Jiribam da thunglakiba train masing 12 sukre passenger chani gi yankhai ni thoi gi manungda nupa chamaga kuntra nupi chamaga 15 aduga angang 3 yawrakhi Nakalamoromda Gawagi Karmali railway station dagi May kunmathoi da tharakpa train adu ngasi nungtil pung amaga minute nifu taba matamda Jiribam railway station da thunglakrai train aduna punna passenger chanipan gong phumathoi puraga lakhi train aduna Jiribam da thunglakibaga 36 suba train oiri Jiribam thungbaga passenger sing kumhandana arapa ukrul district ki passenger sing hana kumlaba matung formality loirba matungda bus sing da magi district sing da thakhi Lockdown na maram oiriga mangkiba matam sing asigi yengduna syllabus pishinna bahonabada akhang ahisingna yariba makai mahiroi singi yengduna hona biyo haina education minister Dr. TH Radheshyamna phongdokre wafam asinga se lamfelda leiba SCRT gi multipurpose hall da pangthokiba state level curriculum amadi syllabus committee gi mifamda phongdokibani Hojik Laibak Sin Bathungna lockdown leiriba asigi yenglaga National Social Assistance Program gi manung channa Pradhan Mantri Garib Kalyan Yojana gi makhada Indira Gandhi National Widow Pension Scheme amadi Indira Gandhi National Disability Pension Scheme gi beneficiary pensioners singi lupa chamanga gi ex gratia gi senfam phangalagani haina Social Welfare Minister Nemsa Kipgen ngasi lauthokre India amasung Bangladesh ki ngamkhaida hojik panduna leiriba Manipur dagi Dr. Tambasat kiba mahiroi sing laurunaba bus amangasi Health Minister Langpolapam Jayanta Kumarna konung mamangdagi lamthakre Yai School Assembly Constituency gi polling station 14/14 amasung 14/15 na kon ba yumthong khuding dangasi Pradhan Mantri Garib Kalyan Yojana gi cheng niyam ngakna ngasi Imphal East gi Brahmapur na habam da yenthokre imung amagi miyoi amamamda 10 kilogram manga yenthokki hairi